Consultative Member United Committee Manipur ni Ba mingoi na hanggang sa dabata siri sagi bangtok sa liba thoro masigi thoguri masing luki lusing basi kira na banarok syari matang adom kokshin zagi Bonita. Like lambam manikata maite korai konsam like MD Jamaudin Yaripok Singa Hairong muni memata nekatasi like kita ba wahin ima Manipur ingang kaina nakoi ni laibak to huma Mari sudah minggu yang kecil bagi imai beba. Sinjalang jadi ba thora masigi ko kan. Angang pa saur paneba aduna khoi ke krupa ase adugumba manipur gi apun saktam ngak na bugina thawai na pantha pi khraba athobi singi yata pam mapam mamani hairiba ke krupa asina leiri makai manipur gi apun saktam da singrak ba sunga moi ke krupa na leiri makai manipur gi apun saktam da singrak pa khudi mak chap chana thengna gani habi symbolic oiba adugumba mapam mamani aduna ngasi gi nimit senglaba nimit jun 35 gi nimit lising ani kunga nimit achida ju manipur gi miyamna amakasu ke krupa gi lemaida ke krupa ga thobi singi yata pam oriba senglaba hum jile paga amakasu wasakli madudi manipur gi apun saktam manungi wagera mapan gi wagera natraga prithvi gi akan ba force ama wagera madu thugana ma da khoi chapcha thenagani madu da khoi thawai tha gi bai so gi bai pan gi bai madu gi damakta manipur gi miyamna singnaba leite aduna kana gumba lamdam de hingminare ba kanglu furup wagera Bharat Sarkar wagera manipur thugai ne bagi mang kano akhoi punna hingminasi punna chaukhoi mesi punna nungai apana pa minasi akhoi ne khoi gi tung irai bakse akhoi mase lemina na ba akhoi yelu furup oiminari ba lamdam di khunda me akhoi punna mangna phe lomi si madu nata dana Bharat Sarkar gi chironda Bharat Sarkar gi order ba false promise kya do thajaraga akhoi gi tongan ba homeland tana ba nata tongan ba separate administration tone ga khalba wakhom dudi marubumi da nga pha ba chatpo ne thokani aduna aduga angang na tha piu haiba demand man ba adugumba mong dudi tobiganu haiba wafam simasu thamjaraga khoi punna nuksi chana ni minasi aduna kanglup khurup khudingmakta khoi ngasi phawada yamna lan ubagi khoi da hainabi lejade adubu kana gumba mioi kharna manipur thugaina hona ba kangbu sing adudi ekhoina kaidong su sumna uroi madugumde khoi karigumba makom ta khoi negotiate tawroi compromise tawroi wafam si thamjari India na sathar iba policy sina maram warkanda aikoi she nungsina da mani masina kaidongoi da kanglu pamata da mai pakpa natra kanglu pamata da mai tiba haiba du leiroi masi punamak songmi naga bani aihi umba sathar iba policy si da thurga chatli ba kanglu purup singdugi lusingba singa do madu kaidongoi da mai pakpa lusingbi amatu oiroi madu aikoi khunai si mangna ba tungna ningam da ba piba makta khunai si da lakani maramadu India na jangchal leiba lalong singa se aikoi punna khangminara kanda manipur khunai si kanaba ona minasi hujiksu leiriba issue punima crisis punima se aikoi leminari ba kanglo furup singa se sina khoi understand to minara kanda aikoi thabaka si manglom da sangchin gani India gi dum laba yamna divisive oiba policy singa se khoi punna mangna khangminasi haiba wafam ji tamjara ga tin